Eikhoigi Mukna Kangjeibu Mizoram gini Haina Lanna Haijillakpa Eikhoi Miyambu Usittabani SEACO Pawasi ngasi nungthil phongkhiba pawnil khol pawse dagi lokhatchabane NCERT na puthokpa Learning through traditional games haiba laidik asegi lamai kungani thoida mitai Eikhoigi Mukna Kangjei ase Mizoram gi oina lana isilakpa ase mitai Eikhoigi damaktadi yamna laibak thebane laidik ase NCERT New Delhi na 2022-24 da phongba Bharat sinba thungna tamnaba laidik ne laidik asina maram moidaga mitai phurupu malemgi miyamda khongoina re haina Southeast Asia Cultural Organization SEACO gi Secretary Publicity na press da thokpa cherol amana phongdorokle cherol aduna makha taraduna hai Eikhoi mitai ase ichagi dal suna leijaba atangba ariba akhanaba phurup amane asigumba akhanaba phurup asibu hauza thengkhang kayada ngasi phawba atop phurupna kalak midyang yengba haningba lana lamjingningba namthaningba leptriba ne Eikhoigi ichagi dal pukai langai amade puwaribu lana haijin isinba se anouba ma natrava ne masi Eikhoibu ikaiba piba ne mitai haiba phurup asibu changhat hatpagi thokdok ne asigumba thokdok asi ngasi fawba ngahyak leita adum thoktuna lakle haukhiba matam kharagi mamangda Eikhoigi puwarigi wari singbulgi machaksing lana semdok sadoktuna atopa phurupki ohenaba thokdok kaya amasu masing thingamdana toina thokraba ne masigi manungda mapan lamda phongba laidik sing magazine journal singda mitai Eikhoigi ichak iral kaya lana isilaktuna Eikhoibu malemgi miyamda sobanduna ikai phurup khuman khravane masi makhoina thawai khai satharakpa aronbe agenda amagi marumda lakpa lalong makhalama ne aduna de haujik malemgi mafam khudingmakta soina amade lamdam tamna leikraba mitai khudingmakna aphongba phonglakadaba laidik sing magazine journal sing social media ge makhal mayam loina yengsinba senaba check tawba mathau tarakle Eikhoigi ichagi dal khudingmak yamna section na ngak senduna makhong sombiduna chawkholanba mathau tai haire Eikhoigi ichagi dal khudingmak patent right tanduna thamauba mathau tai madu natragade huranba haiba marau chawba mitaibu namthaningba mitaibu muthaningba singi makhutta kokchiglakhiba yai Eikhoigi intellectual property cultural property Indigenous property na chingba atai property makhal kayada singnaragliba se Eikhoi khudingmangna yade khanganba madi mathau tare Eikhoigi thak yamna wangna leikraba akhanaba tomthin nganba ichagi dal kayada phongna sagun tawrakpa attack tawrakpa se ngasigi laingangna makhoi sing adugi mathakta matam sana amadi matik sabe action laukhatkadavane Eikhoigi ichagi dalbu migi oihenba atopa phurupki oina lana haijillakpa se Eikhoibu phongna singnavane Eikhoibu usittabani Yai haiduna lepa leitana aronbe agenda amagi makhada chatharagliba intellectual property war asida mitai Eikhoi khudingmangna mitna singna thengnaba change asigumba indigenous property war da matam sana amadi matik sabe action laukhatuna sumthok haudragade tungda Eikhoi asi mami asum samjilakadori haina su cherol aduna makha tarakle laiwa kayana tumna hatlo makhoi virus ni laukthokraga manipurda karigi yoklaga thamle Pawasi ngasi nungthil phongkhiba pawnil khol pawse dagi lokhatchabane chatliba chahi asigi haukiba February 18 da matam loikraba kukila lobasing amade India lengak anigi marakta sathanakiba suspension of operation suwasi tasengna loisin khrabra natraga makhata na sangtharibra haibase center na Manipur miyamda mayek sengna khangan pham thoi haina Siba Sena Manipur gi president M Tombi na phongdokre Bapupurada leiba Siba Sena gi office ta ngasi pangthokiba pawgi mifam amada wafam asi phongdokladuna mahakna makha taraduna hai koki khulai paiba singna national highway da satpa driver singda nongmai kapsin duna hana bahonavada natana naran sainada mathau tauba CRPF ki personnel ani mihathi na hatkhiba amade personnel ani amana tamthina sogankhiba loinana chingkhong singya da leiriba khunja singda ngaihak leitana bom amasung nongmai kapsin duna khunja sing mi paiba pogaliba sida center amasung state laingangna yengduna leiriba si maram karigino laingangna chatharagliba thawong asina ngaside miyamgi pukningda hena chingnaba poghanaba achauba maram ama oire haikhe mahangna makhata na hai haujik thogliba irang asida chenariba sing Thailand gi prime minister na makhoi sing asi virus makhalamani haina laukthokraba ne Bangladesh ta makhoi tumna halu haiba warep laukhre Pakistan da tumna hanaba warep laukhre Myanmar da junta gi government na tumna hanana bagi warep laukhre Manipur da karigi damak central government na yoklaga thamlibano amade
मखोइदगी करी करी कानब फंगलिबगे हाइबदु मियामदा सेंगदोकपियु हाइना एम तोंबीना फोंगदोखरे चाकपी कारोंगलोमदगी कुकी मिलिटेंट सिंह पिकथना तोंगबा टाटा ट्रक अमा सुगनु तमना चंगसिनख्रे हाइबदगी खुंजासिंग अहिंग तुमनद्रे पाव असी ngasi nungthil phongkhiba kanglaipa ki maira pawsiedagi lokhatchabane ngarang ayuk chakpi karong yaudringai mongbi amadi lamkanglok kuki village ani asidagi afaba makhalgi khuchu khulai paiba kuki militant sing tata truck amada tonglaga chakpi karong lomdagi sugnu tamna sangsinkhre haiba paw tabadagi sugnu amadi akoibada leiriba khunja sing ahing tumnadre haire sugnu da leiba khunja kayana pawsi asida phongdorokpagi matungina de पावसी ताबदगी सुगनु अमदी अकोइबदा लैबा खुंजासिंग अहिंग तुमनदना करी थोकलगदगी हाइबगी मिपाइनदुना लैनखे टाटा ट्रक अमा पिकथना तोंगदुना संगसनखी हाइरिबा कुकी मिलिटेंटसिंग असिना लाकबा यारिबा लंबी असे नुंगपाल कुकी विलेज लालगा वारखु अमदे ताबोकपी कुकी खुल्लसिदा कुमलगा मखाताना चाकपी मोलबेम अमदे सेलकुई हाइरिबा कुकी खुल्लसिदा स्टेशन तौदुना लैरबा मतुंगदा सुगनु रोमदा मखाताना संगसिलकपा याना लैरे हाइबसेने पावसिना हाई चाकपी मोलबेम अमदे सेलकुई कुकी खुल्लनी असिदगी अवांग पांगना लाकलगा थिंगांग फाई हाइरिबा कुकी खुल्लसिदा हौजिक कुकी मिलिटेंट सिंगी अचौबा पुनफम ओइदुना लैरे हाइरिबा मफम असिदा यूनाइटेड कुकी लिबरेशन फ्रंट UKLF की अफबा मखलगी खुलाई पाइबा कुकी मिलिटेंट सिंग याउना पुनसिनदुना लैरगा वातानाफम ओइदुना लैरे हाइरे थिंगांग फाई हाइरिबा मफम असिदगी सुगनु अमदी सेरौताना लाकपगी लंबी असे यामना खुदोंग चाबा ओइ मरम अदुना चाकपी कारोंग यौरमदाइदगी टाटा ट्रक अमा पिकथना तोंगदुना अफबा खुलाई पाइदुना चंगसिनख्रे हाइरिबा कुकी मिलिटेंट सिंग असिना इकुई कुइदना सुगनु अमदी अकोइबा मफमसिंगदा लांदारकपा याबगे अकीबा यामना चाउना लैरे हाइरे पनबा याबदे कक्सिंग डिस्ट्रिक्ट चांदेल डिस्ट्रिक्ट अमसुंग चुराचानपुर डिस्ट्रिक्ट अहुमगी लोनबदा चेलिबा मणिपुर टूरेलगी मथक्ता कुकी खुलाई पाइबसिंगना अकनबा मओंगदा ngak senbagi thabak sathaduna उपाकी थोंग अमा सादुना सुगनु अमदी सेरौना चिंगबा मितैगी खुलसिंगदा यामना लाइना चंगसिनदुना लांदानिंगबा मतमदा लांदानाबा थबक पाइखले हाइबा ताबदगी हौजिक सुगनु अमदी सेरौना चिंगबदा लैरिबा मितै खुंजासिंग मिपाइबा पोंगनदुना लैरिबने एटीगी मिंगदा सेल खाइरुबा मियोय अमा वाखल ताख्रे पावसी ngasi nungthil phongkhiba pawnil khol pawsedagi lokhatchabane arambai tengol एटीगी मिंग सिजिनदुना तोंगान तोंगान मफमसिंगदा लैबा दुकानसिंगदगी सेल खाइरबा मतुंग ड्रग चाबदा सेनबा मियोय अमा फागलबा मतुंगदा वाखल तामिनख्रे लोइनना मतुंगदा मुगन्ना अरामबाई तेंगोलगी मिंग सिजिनदुना मियामदगी सेल खाइबा अमदि मयाई काबा चिंजाक सिजिनबगी थबक तौजररोय हाइना मियामदा सेंगदोखरे अरामबाई तेंगोलगी मिंग सिजिनदुना इम्फाल वाहेंगबम लैकाई कैसामपाट मालोमना चिंगबा मफमसिंगदा लैबा दुकानसिंगदगी सेल खाइरंबा मियोय अदु लमसांगदगी नाउतोन कौवे महाक अरामबाई तेंगोलगी थौमी सुनते हाइरे